State asigi COVID-19 ki positive oiba missing hengalakpa leptre ngarang ahing amadi ngasi ayuk faubada mioi 18 nongna positive oikre. Positive oiraba mioi sing adu Imphal West dagi mioi 9, Chandel dagi ama, Kangpokpi dagi ani amadi Senapati dagi 3 ni. Nongna positive oiraba mioi sing asi tharaga punna state asigi mioi 508 positive oikre. Hauzik faubada positive oiriba missing na 353 ni amadi mioi 158 na recover tawkre. Malemgi oina COVID-19 positive oiba missing lak marifu lising taranipan ga chatret ka nimphunithoi sukre. Laina asina maram oiduna laikhidaba missing na lak mari lising kuntra taruka chamri ga sumna taruk sukre. India gi oina hauzik fawda positive oiba mioi lak ahum lising kuntra nithoi ga chamri ga kunga mari sukre amadi laika na bangamdana COVID-19 na maram oiduna laikhidaba mioi lising mapan ga chamapan sukre. Indian Army ga khut thoknabada terrorist ahum laikhidre ngasi ayuk anganba pung 5 rom taba matamda Jammu Kashmir ge Sofian ge Turkwan gamda nimphumari suba Rashtriya Rifles kangbu ga khut thoknabada terrorist sing adu laikhidabani. Khut thoknafam mafam dage Insas rifle ama amade AK-47 rifles ama recover tawba ngamkhre hairi. Laima Pokpam Government Public High School da mahai tamliba mahairoi singna yumda mapan thoktana lainaba amade nongmada changdraba yadraba polam sing fangba wanaraba asida kharada oirabasu mating oinaba pandamda class 6 dagi 8 fawbada tamliba mahairoi chamaga marifutara mapanda ngasi cheng yen thokre.